Laipakasi ain chetpa Laipakamani haibado ngarangi Supreme Court ki raya tu natakle haina lamlai kendra ki matam khara disqualify tauruba matung amuk nauna MLA oiraba Ksh Biren na phongdorakle ngase ELITETV ga akhanaba unaba mada mahakna makha taraduna Supreme Court ki wayal adu taramno oi matam kuina MLA oibadigi disqualify tauram labasu hauzikti amuk MLA oirabanina lamlai kendra gi award passing amuk nauna men khalakani amadi tawba yaba thabak sing tawgani mahakna makha taraduna case asi mai pakna ba honabada mating pangkiwa advocate sing busu thagatpa phongdorakhi Panbayay ngarang Supreme Court na takiba rai amada lamlai kendra gi MLA Ksh Biren kumbi kendra gi MLA SBHA amadi KAKCHING kendra gi MLA Waisur Chandra gi mathakta Manipur Legislative Assembly na takiba disqualification gi order adu yakidaba kaloina na speaker na matter adu dispose tawdba fauba MLA ahum asi miyam gi mihut oina leina na ba kangan kibane Laibak sida sengba ain chapa laibak ne habetu ta sengna takre adra sahi amma hena sahi amma khairam disqualify tawdra labnama sida MLA leitadra laiba awaba purok se mase awaba koglagani adra Supreme Court na tarai birai se taramna oi loina na ai ki case gi tamta hona gi ba ukin punom pothagle aduga ai gi tamta awaba khangwe reiba parja mayam na ngasi bagwa ingonda akoi gi support pe bagi na mayam punom pus thagali